What's up, people? Johny here again. Ngasidi yung blog da mukha interesting mo namjara kya. Ay tungda le Asian Hospital Kwakeithel Bazar ko. An Asian Hospital sigi ay hospital review na tawjara kya. Hospital sida kay facility lai aduga makogi kaya tare sigi hospital sida muk kari different oi kya hai bado adum yeng view. Alo fawi am kana gani hospital gi blog se ko. Aduna Manipur da hospital gi review se ay na han mo doine atopa kanam to gri ko aduna मैं like subscribe to sin biro mo aduga Asian Hospital gi da mak tu like am tom nonsen biro mo adu manung de ke le have to yeng or si ai blog ho gi jara Circle gi hosik amuk gaming app ama ko hosik amuk lae 100% secure app to ko aduna sigi se mayam sara ning bale ga di se da pisa yamna phangba yare ko Rami Circles da 1 crore hena users lady ni adu 100% secure app ne ko aduna sigi si mayam download toroga dum sanaba yare adu Rami Circles se sanaba matam deposit to matam da koi mayam secure facility lorena Paytm adagi phone pay adu credit debit card ina bak deposit toroga yam safe oi na sanaba yare aduga joining bonus oina lapa lising ani su dum moina hapa ane ko aduna mayam sigi Rami Circles se sanabiro aduga sanaba haitraga su practice game mayam yauri da cashback anum cash anum phangbai dum yari ko sigi se aduna sanaba dum yare aduna yamna ira la phone da dum yamna smooth oina dum chatpa game ni sigi se yamna kaya tare nungai ba hai tare aduna sanaba matam da sigi se 2000 bonus ama phangani aduna sanabiro mayam aduga sigi download ki link ai loina ba hapjara ke description da aduga Rami Circle se mayam sanaba horse aduga pisaje tan ba horse. This game involves an elements of financial risks and may be addicted. Please play responsibly at your own risks. Ado entrance ni sigi sna ko kogi reception sida leire lift se every floor ko dingi dum ka ba yare aduga sida mo kogi floor plan list leire ko ground floor da reception ne OPD ne pharmacy leire pharmacy se sing mapan yek right leire waiting area leire ultrasound leire first floor da OT ka operation theater complex leire sigi so ai manung du charake doctors ki lounge leire sisu charake adagi second floor lab leire SDU leire ICU leire X-ray leire deluxe room gastro ward sigi mayam sina mokhogi room gi layout ne buka third floor da male female ward leire gastro ward leire the zero inong in sisu room ne mokhogi ka patient ki haitare kitang keno to wai tar magi facility du matungina khaidok pe wane buka ado yengase ado sida sitting area leire ko reception sida leire ka reception se loina bag payment ke loina sida loina ba ka loina ba yai online payment reception
ꯑꯗꯨꯒ OTꯒꯤ ꯋꯥꯔꯗꯁꯤꯅ ꯃꯊꯛꯇꯅꯤ ꯂꯩꯔꯤꯁꯤꯀꯣ visiting hours ꯁꯦ ꯃꯈꯣꯏ ꯀꯩꯅꯣꯒꯤ 11 AM to 12 noon ꯀꯣ 1 hour ꯈꯛꯇꯅꯤ ꯄꯤꯔꯤꯁꯦ ꯑꯗꯨꯒ afternoonꯗ 2 PM to 4 PM ꯀꯣ only one attendant allowed per patient ꯀꯣ extra charges for extra attendant ꯍꯥꯏꯕꯀꯣ ꯁꯤ ꯂꯩꯔꯦ ꯁꯤ ꯃꯊꯛꯇꯅꯤ ꯃꯊꯛꯇꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯁꯤꯒꯤꯁꯤꯅ observation roomꯅꯤ ꯀꯣ ꯃꯥ ꯃꯦꯁꯤꯟ ꯀꯩꯀꯩ ꯂꯣꯏꯅꯃꯛ ꯂꯩꯔꯦ ꯁꯤꯒꯤꯁꯤꯅ emergency roomꯅꯤ ꯀꯣ ꯁꯤ emergencyꯒꯤ ꯄꯨꯈꯠꯂꯛꯄꯒꯤ ꯀꯣ ꯁꯤ ꯂꯣꯏꯅꯃꯛ ꯂꯩꯔꯦ first floor ꯍꯥꯟꯅ ꯀꯥꯔꯁꯤꯀꯣ Okay. ꯍꯣꯏ ꯌꯥꯏ ꯁꯤꯅ ꯂꯤꯐꯇ ꯍꯥꯏꯐꯦꯠ ꯀꯥꯔꯨꯔꯁꯤ ꯐꯥꯔꯁ ꯐ꯭ꯂꯣꯔ ꯍꯥꯟꯅ ꯌꯦꯡꯉꯁꯤꯀꯣ ꯑꯗꯣ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯀꯣ OT ꯁꯦ ꯍꯥꯏꯐꯦꯠꯇ ꯌꯦꯡꯉꯨꯁꯤ ꯐꯦꯁꯤꯂꯤꯇꯤ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯋꯥꯏ ꯂꯣꯏꯅꯃꯛ ꯁꯨꯃꯥꯏꯅ ꯗ꯭ꯔꯦꯁ ꯂꯣꯏꯔꯦ ꯀꯣ ꯁ꯭ꯇꯦꯔꯤꯂꯥꯏꯁ ꯇꯧꯕ ꯗ꯭ꯔꯦꯁ ꯃꯌꯥꯝ ꯁꯦꯠꯂꯒ ꯀꯣ ꯁꯤꯅ OT2ꯅꯦꯕ ꯑꯣꯀꯦ OT ꯐꯦꯁꯤꯂꯤꯇꯤꯁꯤ ꯂꯩꯔꯤ ꯃꯌꯥꯝꯁꯦꯀꯣ ꯑꯣꯀꯦ ꯁꯤ ꯂꯩꯔꯦ ꯑꯣꯄꯔꯦꯁꯟꯗ ꯆꯪꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯇꯦꯛꯅꯤꯀꯦꯜ ꯑꯣꯏꯅꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯁꯤꯗ ꯂꯩꯔꯤꯕ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯦꯁꯤꯂꯤꯇꯤ ꯃꯌꯥꯝꯁꯦ ꯍꯥꯏꯐꯦꯠ ꯁꯨꯝ ꯎꯠꯆꯔꯛꯀꯦ ꯇꯧꯕꯅꯤ ꯁꯤ ꯈꯨꯠꯂꯥꯏꯁꯤ ꯀꯩ ꯀꯧꯒꯦ ꯑꯦꯅꯦꯁꯊꯦꯁꯤꯌꯥꯒꯤꯅꯦꯕ ꯑꯣꯀꯦ ꯑꯗꯨꯒ ꯕꯦꯠ ꯂꯩꯔꯦ OTꯒꯤ ꯑꯗꯨ ꯃꯊꯛꯇꯒ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯂꯥꯏꯠ ꯊꯥꯅꯕꯁꯦ ꯌꯦꯡꯉꯨꯅꯦ ꯑꯣ ꯁꯤꯅ ꯑꯉꯥꯡꯒꯤꯅꯦꯕ ꯍꯦꯛ ꯄꯣꯛꯄ ꯂꯣꯏꯔꯒ ꯁꯤꯗ ꯊꯝꯗꯣꯏꯅꯦꯕꯀꯣ ꯑꯣꯀꯦ ꯁꯤꯅ OT1 ꯃꯌꯥꯝ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯌꯥꯝ ꯌꯦꯡꯕꯤꯌꯨ ꯁꯤ ꯂꯩꯔꯤꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯀꯩꯀꯩ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯑꯃ ꯑꯣ ꯑꯗꯨꯒꯤ ꯂꯣꯏꯅꯃꯛ ꯑꯃꯨꯛ ꯔꯦꯗꯤꯗ ꯑꯃꯨꯛ ꯊꯝꯃꯤꯅꯦꯕ ꯅꯦꯛꯁꯀꯤꯀꯣ ꯃꯌꯥꯝꯁꯤ ꯂꯩꯔꯤꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯌꯥꯝꯁꯤ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯌꯥꯝꯅꯗꯤ ꯅꯧꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯅꯤꯀꯣ ꯀ꯭ꯋꯥꯀꯩꯊꯦꯜ ꯕꯖꯥꯔ ꯃꯛꯇꯗ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯤꯕ ꯐꯦꯁꯤꯂꯤꯇꯤ ꯃꯌꯥꯝꯁꯦ ꯁꯤꯒꯤꯁꯨ ꯑꯗꯨꯝ ꯐꯦꯁꯤꯂꯤꯇꯤꯁꯦ ꯑꯗꯨꯝ ꯂꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯀꯩ ꯀꯧꯒꯦ ꯀꯩꯕ ꯍꯥꯔꯃꯣꯅꯤꯛ ꯀꯩꯗꯧꯅꯕꯅꯣ ꯍꯥꯔꯃꯣꯅꯤꯛꯁꯤꯔꯣ ꯍꯥꯔꯃꯣꯅꯤꯛꯁꯤ ꯑꯩꯈꯣꯏꯅ ꯀꯛꯄ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯅꯕ ꯏ ꯊꯣꯛꯑꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯍꯟꯕ ꯂꯣꯏ ꯌꯥꯔꯦ ꯁꯤꯗ ꯌꯥꯔꯤꯁꯦ ꯇꯣꯞ ꯂꯥꯏꯠ ꯀꯣ OT1ꯒꯤꯁꯨ ꯇꯣꯞ ꯂꯥꯏꯠ ꯂꯩ ꯇꯣꯞ ꯂꯥꯏꯠ ꯁꯤ ꯊꯥꯟꯗꯣꯏꯔꯣ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯒꯤ ꯇꯣꯞ ꯂꯥꯏꯠ ꯀꯣ ꯁꯤꯗ ꯃꯈꯣꯏꯒꯤ ꯕꯦꯠꯇꯨ ꯁꯤ ꯂꯩꯔꯦ OTꯒꯤꯁꯤ ꯑꯣꯇꯣꯀ꯭ꯂꯦꯞ ꯃꯦꯆꯤꯟꯅꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯗ ꯑꯣꯀꯦ ꯁꯦꯀꯦꯟ ꯐ꯭ꯂꯣꯔ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ RMO ꯋꯥꯔꯗ ꯀꯣ ꯑꯗꯨꯒ ICU ꯂꯩꯔꯦ ꯑꯗꯒꯤ HDU ꯁꯤꯗ ꯂꯩꯔꯦꯀꯣ ICU ꯔꯨꯝꯗ ꯍꯥꯏꯐꯦꯠ ꯆꯪꯉꯨꯔꯁꯤ ꯁꯤ ICU ꯔꯨꯝꯅꯤꯀꯣ ꯑꯩ ꯃꯅꯨꯡꯗꯗꯤ ꯆꯪꯖꯔꯔꯣꯏ ꯁꯦꯅꯤꯇꯥꯏꯁ ꯇꯧꯗꯕꯅꯤꯅꯀꯣ ICUꯒꯤꯗꯤ ꯈꯤꯇꯪ ꯁꯤ ICU ꯔꯨꯝꯅꯤ introduction of the Hantopur. I mean Dr. Suresh. I see the Indian service on Puvani. Okay. I see. Okay. The Somna, I know me on the Hangjani is a state of ICU, the command mind of patients have the Pukalaka. Mainly when a gastro isula e go urologist is the urology complications like the medicinal complication usually like high with the stroke like the pancreatitis gumbasulai
ꯑꯗꯨꯗ ꯌꯥꯝ ꯀꯣꯝꯄ꯭ꯂꯤꯀꯦꯁꯟ ꯑꯣꯏꯅꯗꯤ ꯂꯥꯛꯏꯁꯦ ꯂꯥꯛꯄꯗꯤ ꯒꯦꯁꯇ꯭ꯔꯣꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯁꯦ ꯃꯅꯤꯄꯨꯔꯗ ꯃꯦꯟꯂꯤ ꯑꯣꯏꯅ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯀꯣ ꯂꯤꯚꯔꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯟꯖꯥꯛꯉꯩꯁꯨ ꯑꯣꯏꯕꯅꯤꯅ ꯒꯦꯁꯇ꯭ꯔꯣꯒꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯦꯟꯁꯔꯒꯨꯝꯕ ꯑꯗꯨꯝꯕꯒꯤ ꯀꯣꯝꯄ꯭ꯂꯤꯀꯦꯁꯟꯁꯨ ꯀꯦꯟꯁꯔꯒꯤꯗ ꯁꯔꯖꯔꯤꯀꯦꯜ ꯑꯣꯏꯕ ꯌꯥꯏ ꯅꯣꯟ ꯁꯔꯖꯔꯤꯀꯦꯜ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯝꯕꯗ ꯀꯣꯝꯄ꯭ꯂꯤꯀꯦꯁꯟ ꯂꯥꯛꯄ ꯑꯅꯝꯕꯅ ꯊꯦꯡꯅꯩ ꯑꯩꯈꯣꯏ ꯒꯦꯁꯇ꯭ꯔꯣꯒꯤꯗꯗꯤ ꯁꯦꯁ ꯑꯣꯏꯅ ꯐꯔꯒ ꯆꯠꯈꯤꯕꯁꯦ ꯍꯣꯏ ꯌꯥꯝ ꯀꯟꯅ ꯁꯤꯔꯤꯌꯁ ꯑꯣꯏꯁꯜꯂꯒꯗꯤ ꯀꯣꯝꯄ꯭ꯂꯤꯀꯦꯁꯟ ꯑꯣꯏꯁꯜꯂꯒꯗꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯐꯩ ꯍꯥꯏꯕꯗꯨꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯦꯟꯂꯤ ꯑꯣꯏꯅ ꯈꯔ ꯃꯤꯗ ꯁ꯭ꯇꯦꯖꯒꯨꯝꯕ ꯑꯗꯨꯝꯕ ꯑꯣꯏꯔꯒꯁꯨ ꯃꯥꯏ ꯀꯩꯅꯣꯗꯤ ꯃꯦꯛꯁꯤꯃꯝ ꯔꯦꯠꯇꯤ 80% ꯑꯗꯨꯃꯥꯏꯅ ꯐꯔꯒꯗꯤ ꯆꯠꯄꯗꯤ ꯉꯝꯃꯤ ꯍꯣꯏ ꯏ ꯐꯥꯏꯕ ꯏ ꯑꯣꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯦꯡꯀꯇꯥꯏꯇꯤꯁ ꯍꯥꯏꯅ ꯂꯥꯏꯅꯥ ꯑꯃꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯈꯪꯅꯔꯤꯀꯣ ꯑꯗꯨꯒꯤ ꯂꯥꯏꯅꯥ ꯑꯁꯦ ꯁꯤꯗ ꯃꯇꯝ ꯆꯥꯅ ꯄꯨꯕꯤꯔꯛꯑꯒꯗꯤ ꯑꯩꯈꯣꯏ 80% ꯃꯛꯇꯤ ꯍꯥꯏꯕꯗꯤ ꯉꯝꯃꯔꯣꯏꯀꯣ ꯑꯗꯨꯒꯤꯗꯁꯨ ꯌꯥꯝ ꯋꯥꯡꯅ ꯔꯦꯠ ꯋꯥꯡꯅ ꯆꯥꯎꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯔꯤꯀꯣꯕꯔꯤ ꯔꯦꯠ ꯌꯥꯝ ꯋꯥꯡꯅ ꯂꯩ ꯁꯤꯗ ꯁꯤꯒꯤ ICU high dependency unit ꯍꯥꯏꯕꯅꯦꯕꯀꯣ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯀꯥꯅꯦ ꯔꯨꯝꯅꯦꯕꯀꯣ ꯄꯦꯁꯦꯟꯠꯀꯤ ꯔꯨꯝꯅꯤ ꯁꯤꯗ ꯀꯞꯕꯣꯔꯗ ꯂꯩꯔꯦ TV ꯂꯩꯔꯦ ꯑꯗꯒꯤ ꯐ꯭ꯔꯤꯖ ꯂꯩꯔꯦ ꯑꯗꯒꯤ ꯁꯣꯐꯥ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯐꯥ ꯂꯩꯔꯦ ꯑꯦꯇꯦꯆ ꯕꯥꯠꯔꯨꯝ ꯇꯣꯏꯂꯦꯠ ꯀꯣ ꯁꯤꯒꯤꯁꯦꯀꯣ ꯁꯤꯒꯤꯁꯤꯅ ꯄ꯭ꯔꯥꯏꯚꯦꯠ ꯀꯦꯕꯤꯟꯅꯤꯀꯣ ꯀꯦꯕꯤꯟ 1 ꯀꯦꯕꯤꯟ 2 ꯑꯅ ꯁꯨꯃꯥꯏꯅ ꯂꯣꯏ ꯂꯩ ꯑꯗꯣ ꯃꯅꯨꯡꯗ ꯃꯤ ꯂꯩꯕꯁꯨ ꯌꯥꯎꯔꯤ ꯑꯗꯣ ꯃꯤ ꯂꯩꯕꯗꯨꯗꯤ ꯅꯝꯕꯒꯨꯝꯁꯤ ꯁꯤꯁꯨ ꯃꯤ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯣ ꯀꯦꯕꯤꯟ ꯁꯤꯗꯩꯗ ꯃꯅꯨꯡꯗ ꯕꯦꯗ ꯂꯩ ꯑꯗꯒꯤ ꯀꯩꯅꯣ ꯂꯩꯕꯀꯣ ꯂꯣꯏꯅꯃꯛ ꯄꯦꯁꯦꯟꯠꯀꯤ ꯂꯩ ꯑꯗꯨ ꯁꯤꯅ ꯑꯦꯇꯦꯆ ꯃꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯕꯥꯠꯔꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯀꯦꯕꯤꯟꯁꯦ 1 2 3 ꯂꯩ ꯁꯤꯗꯩꯗ ꯁꯤꯅ ꯗꯤꯂꯛꯁ ꯔꯨꯝ 1ꯅꯤ ꯑꯗꯣ ꯄꯦꯁꯦꯟꯠꯇꯤ ꯂꯩ ꯑꯗꯣ ꯄꯦꯁꯦꯟꯠꯁꯦ ꯍꯧꯖꯤꯛ ꯕꯥꯠꯔꯨꯝꯗ ꯂꯩꯈꯤꯕ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯤ ꯃꯌꯥꯝꯁꯤꯅꯤ ꯀꯣ ꯑꯗꯨꯒ ꯆꯥꯎꯅ ꯊꯣꯡꯅꯥꯎ ꯑꯃ ꯂꯩꯔꯦꯀꯣ ꯍꯥꯏꯋꯦ ꯐꯖꯅ ꯎꯔꯦ ꯀꯣ ꯑꯗꯣ ꯄꯦꯁꯦꯟꯠꯀꯤꯅꯤ ꯁꯤꯗꯁꯨ AC ꯔꯨꯝꯅꯤ ꯑꯗꯨꯒ ꯑꯣꯛꯁꯤꯖꯦꯟꯒꯤ ꯀꯩꯅꯣꯁꯦꯀꯣ ꯀꯅꯦꯛꯁꯟꯁꯦ ꯂꯣꯏꯅꯃꯛ ꯕꯦꯗ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅꯃꯛ ꯂꯩꯀꯣ ꯁꯤꯒꯤ ꯑꯣꯛꯁꯤꯖꯦꯟꯁꯤ ꯀꯅꯦꯛꯁꯟꯁꯦ ꯀꯣ ꯑꯗꯨꯒ ꯕꯥꯠꯔꯨꯝ ꯂꯩꯖꯔꯦ ꯕꯦꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯥꯎꯟꯖ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯀꯦꯕꯤꯟ ꯀꯩꯅꯣ ꯂꯩꯔꯦ ꯀꯞꯕꯣꯔꯗ ꯂꯩꯖꯔꯦ AC ꯂꯩꯔꯦ ꯑꯗꯒꯤ TV ꯂꯩꯔꯦꯀꯣ ꯁꯤꯅ ꯗꯤꯂꯛꯁ 2 sina deluxe 1 patient ki room ngakta ni ko apata yengbiu patient ki room ni okay sloino facility TV ke loi le re dagi ke fan ke AC room ni duga attached toilet bathroom le re third floor m car ase sixna general ward ni female ward le re sixna male ward ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯣꯝꯁꯦ ꯑꯩ ꯌꯥꯝ ꯀꯟꯅꯗꯤ ꯆꯪꯖꯔꯔꯣꯏ ꯀꯩꯅꯣꯅꯦꯀꯣ ꯄꯦꯁꯦꯟꯠ ꯂꯩꯕꯅꯤꯅ ꯑꯗꯨꯒ ꯁꯣꯝꯁꯨ ꯄꯦꯁꯦꯟꯠ ꯉꯥꯛꯇꯅꯤ ꯂꯩꯔꯤꯁꯤ ꯁꯤꯒꯤꯁꯤꯅ ꯅꯣꯡꯏꯟ ꯁꯦꯃꯤ ꯗꯤꯂꯛꯁ ꯔꯨꯝꯒ ꯍꯥꯏꯗꯨꯅꯤ ꯁꯤꯒꯤꯁꯤꯅꯀꯣ ꯁꯤꯗ ACꯁꯦ ꯄꯣꯔꯇꯦꯕꯜ AC ꯑꯣꯏꯅ ꯂꯩ ꯁꯤꯗꯩꯗ ꯀꯣ sida oina si dum sina yare TV lere aduga sida patient ki bed lere aduga attendant amagi bed lere aduga masa gi fan hapjare aduga oxygen pipeline adum sida lere ko aduga attached bathroom toilet loi lere sigi jana siroi ko si chu dum semi deluxe room ne the patient lere the patient sigi hapetang wari sana jage aduga kamai mai to khotpa haibato hauji kai na bai khot pira connection of sida ꯑꯩꯁꯤ ꯂꯤꯚꯔꯒ ꯆꯈꯥꯎꯒꯅꯤ ꯑꯗꯣ ꯑꯩꯅ ꯈꯤꯇꯪ ꯁꯤꯔꯤꯌꯁ ꯑꯣꯏꯁꯜꯂꯛꯄꯗꯒꯤ ꯑꯩꯁꯦ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯔꯨꯔꯀꯥꯟꯗ ꯑꯗꯨꯗꯒꯤꯗꯤ ꯁꯤꯗꯤ ꯈꯤꯇꯪ ꯐꯖꯕ ꯀꯩꯅꯣ ꯇꯧꯕ ꯋꯥꯠꯂꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯌꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯤ ꯆꯠꯂꯁꯤꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯑꯦꯁꯤꯌꯥꯟꯁꯤꯗ ꯄꯣꯔꯛꯄꯅꯦꯕꯀꯣ ꯃꯣꯏꯅ ꯔꯦꯐꯔ ꯇꯧꯔꯛꯄꯅꯦꯕ ꯃꯣꯏꯅ ꯔꯤꯐꯔ ꯇꯧꯔꯛꯄꯅꯦ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗꯨꯅ ꯔꯤꯐꯔ ꯇꯧꯔꯛꯑꯦ ꯌꯧꯔꯛꯄꯒ ICUꯗ ꯄꯨꯁꯜꯂꯦ ICUꯗ 3 days ꯂꯩꯔꯦꯕꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ 3 days ꯂꯩꯕ ꯃꯇꯨꯡꯗ 3 days ꯑꯃꯨꯛ ꯁꯨꯅ ꯋꯥꯔꯗꯇ ꯑꯃꯨꯛ ꯏꯟꯊꯣꯔꯛꯑꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯣꯏꯗꯣꯛꯄ ꯑꯩꯉꯣꯟꯗ ꯑꯅꯥ ꯑꯌꯦꯛ ꯀꯌꯥ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯑꯩꯅꯁꯨ ꯐꯔꯦꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯑꯆꯝꯕ ꯃꯇꯝ ꯈꯔ ꯆꯥꯒꯣ ꯍꯤꯗꯥꯛ ꯒꯨꯂꯤ ꯑꯗꯨꯝ ꯆꯥꯒꯣ ꯃꯇꯝ ꯈꯔ ꯌꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯈꯠꯂꯛꯄꯗꯗꯤ ꯏ ꯐꯥꯏꯕ ꯈꯣꯠꯄꯁꯦ ꯑꯣꯕ ꯐꯖꯅ ꯌꯥꯎꯔꯤ ꯅꯠꯇ꯭ꯔꯣ ꯌꯥꯎꯔꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯔꯒ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯍꯥꯏꯔꯤꯗꯣ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯄꯁꯤꯗ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯑꯩꯁꯤ ꯑꯗ ꯑꯣꯔꯀꯥꯟꯁꯤꯗ ꯒꯥꯔꯤ ꯈꯥꯝꯈꯣꯏꯅ ꯒꯥꯔꯤꯁꯤ ꯈꯥꯝꯍꯜꯂꯒ
ꯑꯗꯨꯒ ꯑꯃꯨꯛ ꯁꯦꯡꯗꯣꯛꯅꯔꯦ ꯁꯦꯡꯗꯣꯛꯑꯒ ꯑꯩꯈꯣꯏ ꯕꯔ ꯇꯧꯔꯣ ꯑꯦꯁꯤꯌꯥꯟꯗ ꯑꯩꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯦꯁꯤꯌꯥꯗ ꯂꯥꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏ ꯑꯣꯕ ꯈꯣꯠꯄ ꯀꯩꯝ ꯌꯥꯎꯗ꯭ꯔꯦ ꯀꯔꯤꯝ ꯌꯥꯎꯗ꯭ꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯆꯥꯕ ꯊꯛꯄ ꯃꯍꯤ ꯃꯅꯥꯏ ꯆꯥꯕ ꯌꯥꯔꯦꯅ ꯍꯥꯏꯕꯅꯤꯅ ꯗꯣꯛꯇꯔꯅ ꯑꯩꯈꯣꯏ ꯃꯍꯤ ꯃꯅꯥꯏ ꯆꯥꯗꯅ ꯊꯛꯇꯅ ꯇꯧꯔꯦ ꯍꯧꯖꯤꯛꯇꯤ ꯏꯁꯥꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯌꯦꯡꯕꯗ ꯌꯥꯝ ꯀꯟꯕꯅꯁꯨ ꯀꯟꯕ ꯎꯔꯦ ꯐꯖꯅ ꯀꯟꯀꯠꯂꯦꯕ ꯍꯛꯆꯥꯡ ꯌꯥꯝꯅ ꯄꯨꯔꯥ ꯑꯗꯨꯝ ꯐꯔꯒꯨꯝꯕꯅꯦꯕ ꯄꯨꯔꯥ ꯐꯔꯒꯨꯝꯕꯅꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨ ꯌꯥꯝ ꯄꯨꯔꯥ ꯐꯕ ꯑꯣꯏꯕꯤꯔꯣ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯛꯄꯤꯔꯅꯨ ꯁꯤꯗ ꯈꯛꯇꯅꯦ ꯍꯥꯏꯖꯗꯣꯏꯁꯤꯀꯣ ꯑꯗꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯖꯅ ꯂꯩꯕꯤꯔꯣ ꯑꯗꯨꯒ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯁꯨꯃꯥꯏꯅ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯦꯡꯛ ꯌꯨ ꯑꯗꯨꯝ ꯍꯥꯏꯖꯔꯁꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯜꯂꯦ ꯍꯧꯖꯤꯛꯇꯤ ꯊꯣꯏꯗꯣꯛꯄ ꯑꯅꯥ ꯑꯌꯦꯛꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯈꯥꯎꯒꯨꯝꯕ ꯂꯤꯚꯔꯒꯨꯝꯕ ꯅꯥꯔꯒꯗꯤ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯤꯔꯣ ꯑꯗꯨꯅ ꯇꯧꯁꯨ ꯑꯗꯨꯝ ꯑꯍꯥꯎ ꯆꯥꯕꯤꯗꯅꯀꯣ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩꯅꯕ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯀꯩꯒꯤꯅꯣꯗꯤ ꯁꯤꯒꯤꯁꯦ ꯅꯥꯗꯅꯕ ꯍꯣꯠꯅꯁꯦꯕꯀꯣ ꯑꯗꯨꯗꯤ ꯆꯈꯥꯎꯒꯤ ꯁꯨꯃꯥꯏꯅ ꯅꯥꯔꯛꯄ ꯍꯥꯏꯁꯦ ꯌꯥꯝꯅ ꯑꯔꯨꯕꯅꯦꯕꯀꯣ ꯑꯗꯨ ꯑꯦꯁꯤꯌꯟꯅꯗꯤ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯀꯟꯕꯤꯔꯦꯗꯅꯀꯣ ꯑꯗꯨꯅ ꯃꯇꯨꯡꯗꯗꯤ ꯂꯥꯛꯄꯤꯔꯅꯨ ꯍꯣꯁꯄꯤꯇꯥꯜꯗꯀꯣ ꯇꯦꯛꯇ ꯀꯥꯏꯗ ꯂꯩꯕꯤꯔꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯔꯤ ꯅꯥꯕꯒꯤ ꯄꯨꯈꯠꯄꯤꯔꯛꯏꯅꯣ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯂꯤꯚꯔ ꯂꯥꯕꯩ ꯄꯨꯈꯠꯂꯛꯄꯅꯤ ꯂꯤꯚꯔ ꯀꯌꯥꯝꯅ ꯀꯟꯗꯤꯁꯟꯁꯤ ꯀꯌꯥꯝ ꯂꯨꯅ ꯄꯨꯈꯠꯄꯤꯔꯛꯀꯦ ꯈꯔ ꯐꯤꯕꯝ ꯂꯨꯅ ꯄꯨꯈꯠꯂꯛꯑꯦ ꯂꯨꯅ ꯄꯨꯈꯠꯂꯛꯑꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯟꯗꯤꯁꯟꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯂꯩꯔꯤ ꯍꯧꯖꯤꯛꯅ ꯃꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯑꯦ ꯍꯣꯁꯄꯤꯇꯥꯜꯁꯤ ꯂꯥꯛꯄꯗꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯍꯣꯏ ꯃꯌꯥꯝ ꯁꯤꯁꯇꯔ ꯃꯌꯥꯝꯁꯤꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯃꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯊꯣꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯣꯅ ꯍꯥꯏꯔꯤ ꯍꯜꯂꯣ ꯍꯥꯏꯔꯦꯕ ꯍꯥꯟꯅ ICUꯗꯒ ꯆꯪꯕ꯭ꯔꯣ ICUꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯊꯝꯃꯝꯃꯦ ꯍꯨꯝꯅꯤ ꯁꯨꯕꯒꯤ ꯕꯥꯔꯣꯗ ꯄꯨꯊꯣꯔꯛꯄꯅꯤ ꯑꯗꯨꯒ ꯑꯣꯕ ꯐꯥꯏꯕ ꯇꯧꯕ꯭ꯔꯥ ꯏ ꯑꯣꯕ ꯑꯗꯨꯗꯤ ꯇꯧꯗꯦ ꯂꯀꯥꯡ ꯃꯆꯨ ꯑꯣꯏ ꯀꯩ ꯈꯔ ꯍꯥꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯐꯖꯅ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯗꯤꯁꯆꯥꯔꯖ ꯇꯧꯗꯣꯏꯅꯣ ꯈꯪꯗꯔꯤ ꯁꯥ ꯂꯥꯛꯑ ꯇꯧꯒꯦꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤꯒꯨꯝꯕ ꯇꯧꯕ ꯌꯥꯏ ꯁꯤꯗꯤ ꯇꯧꯕ ꯌꯥꯏ ꯍꯣꯏ ꯅꯥꯕ ꯐꯕꯤꯔꯣ ꯑꯗꯨꯒ ꯇꯨꯡꯗꯁꯨ ꯑꯗꯨ ꯑꯦꯁꯤꯌꯟ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯕꯅꯦ ꯑꯗꯨꯗꯤ ꯊꯣꯏꯗꯣꯛꯄ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯑꯣꯏꯅ ꯑꯩ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔ ꯂꯧ ꯑꯗꯨ ꯇꯣꯛꯆꯔꯒꯦ ꯋꯥ ꯉꯥꯡꯖꯩ ꯊꯦꯡꯛ ꯌꯨ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯋꯥꯔꯗꯅꯤꯀꯣ ꯖꯦꯅꯔꯦꯜ ꯋꯥꯔꯗꯅꯤ ꯑꯗꯨꯒ ꯁꯤꯒꯤꯁꯤꯗꯤ ꯑꯃꯨꯛ ꯈꯤꯇꯪ ꯄꯦꯁꯦꯟꯁꯦ ꯂꯩꯇꯕꯒꯤ ꯍꯥꯡꯉꯤꯀꯣ ꯑꯗꯨꯅ ꯄꯦꯁꯦꯟ ꯀꯦꯄꯥꯁꯤꯇꯤꯁꯦ ꯌꯥꯝꯅ ꯆꯜꯂꯤ ꯐꯅꯌꯥꯝꯅ ꯑꯗꯨꯝ ꯄꯨꯈꯠꯂꯛꯄ ꯑꯗꯨꯝ ꯌꯥꯅꯤꯀꯣ ꯑꯗꯨꯅ ꯕꯦꯗꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯣꯚꯔꯂꯨꯀꯤꯡ ꯉꯁꯥꯏꯒꯤ ꯍꯥꯏꯋꯦ ꯁꯤꯗ ꯂꯩꯔꯦ ꯇꯤꯗꯤꯝ ꯂꯝꯕꯤꯗꯨꯅꯤ ꯑꯗꯨꯒ ꯈꯤꯇꯪ ꯍꯥꯏꯒꯠꯂꯒ ꯀꯩꯅꯣ ꯂꯩꯔꯦꯀꯣ ꯀ꯭ꯋꯥꯀꯩꯊꯦꯜ ꯕꯖꯥꯔꯒꯤ ꯂꯩꯔꯦ ꯃꯈꯥꯗ ꯄꯥꯔꯀꯤꯡ ꯐꯦꯁꯤꯂꯤꯇꯤ ꯐꯖꯅ ꯂꯩ ꯀꯩꯅꯣꯒꯤꯀꯣ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯒꯥꯔꯤ ꯀꯥꯔ ꯄꯥꯔꯛ ꯃꯌꯥꯝ ꯑꯃ ꯈꯥꯝꯃꯤ ꯂꯝꯕꯤꯁꯦ ꯀꯩꯅꯣ ꯑꯣꯏꯕꯅꯤ ꯂꯝꯕꯤ ꯃꯇꯥꯏꯗꯕꯨꯗꯤ ꯈꯥꯝꯃꯤ ꯍꯥꯏꯇꯥꯔꯁꯨ ꯍꯣꯁꯄꯤꯇꯥꯜ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯦ ꯐꯖꯅ ꯂꯩꯀꯣ ꯑꯩꯒꯤ ꯃꯤꯡ ꯖꯣꯅꯤ ꯑꯔꯤꯕꯝ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯦꯗꯃꯤꯟ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯦꯁꯤꯌꯟ ꯍꯣꯁꯄꯤꯇꯥꯜꯁꯦ ꯌꯥꯝꯅ ꯕ꯭रीꯐ ꯑꯣꯏꯅ ꯈꯤꯇꯪ ꯍꯥꯞꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯁꯦ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯥꯝ ꯅꯧꯔꯤꯕ ꯑꯗꯒꯤ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯪ ꯍꯣꯁꯄꯤꯇꯥꯜ ꯋꯤꯠ ꯌꯪ ꯗꯣꯛꯇꯔꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯁꯤ ꯋꯤ ꯍꯦꯞ ꯗ ꯃꯦꯛꯁꯤꯃꯝ ꯅꯝꯕꯔ ꯑꯣꯐ ꯁꯨꯄꯔ ꯁ꯭ꯄꯦꯁꯤꯂꯤꯁ ꯑꯗꯨꯒ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯂꯤꯡꯈꯠꯄꯁꯦ almost 4 years ꯁꯨꯔꯦ 4 years ꯁꯨꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯇꯧꯔꯤꯕ ꯐꯦꯁꯤꯂꯤꯇꯤ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯤꯠꯃꯦꯟꯁꯤꯡꯁꯦ ꯀꯩꯀꯩ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯑꯌꯥꯝꯕ ꯂꯣꯏ ꯇꯧꯏ ꯕꯠ ꯑꯩꯈꯣꯏꯒꯤ ꯏꯁꯄꯤꯁꯤꯌꯦꯂꯥꯏꯖꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯏꯅ ꯃꯌꯥꯝ ꯑꯇꯣꯞꯄꯅꯁꯨ ꯑꯩꯈꯣꯏꯗ ꯌꯥꯝ ꯊꯥꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯔꯤꯐꯔ ꯇꯧꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯏ ꯑꯣꯕ ꯏ ꯐꯥꯏꯕꯁꯦ ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯑꯌꯥꯝꯕ ꯄꯦꯁꯦꯟꯁꯦ ꯔꯤꯀꯕꯔꯤ ꯇꯧꯏ ꯃꯇꯝ ꯆꯥꯅ ꯊꯥꯔꯒꯗꯤ ꯔꯤꯀꯕꯔꯤ ꯑꯣꯜꯃꯣꯁ 80-90% ꯔꯤꯀꯕꯔꯤ ꯇꯧꯔꯒ ꯑꯗꯨꯝ ꯐꯔ ꯆꯠꯈꯤ ꯑꯗꯒꯤ ꯄꯦꯟꯀ꯭ꯔꯥꯏꯇꯤꯁꯤꯁ ꯅꯥꯕ ꯍꯥꯏꯕ ꯂꯩꯅꯥ ꯑꯃ ꯂꯩ ꯄꯦꯟꯀ꯭ꯔꯤꯌꯥꯁ ꯅꯥꯕꯒꯤ ꯁꯤꯒꯤꯁꯨ ꯑꯗꯨꯝ ꯃꯇꯝ ꯆꯥꯅ ꯄꯨꯕꯤꯔꯒꯗꯤ ꯑꯗꯨꯝ ꯐꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯡꯉꯤ ꯑꯇꯣꯞꯄ ꯑꯗꯨꯒ ꯅꯣꯔꯠ ꯏꯁꯇ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏ ꯕꯤꯀꯣꯁ ꯅꯣꯔꯠ ꯏꯁꯇ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯁ꯭ꯇꯦꯠꯇꯒꯤꯁꯨ ꯃꯤꯖꯣꯔꯥꯝꯗꯒꯤꯁꯨ ꯅꯥꯒꯥꯂꯦꯟꯗꯒꯤꯁꯨ ꯄꯦꯁꯦꯟ ꯃꯌꯥꯝ ꯁꯤ GIꯒꯤ ꯇ꯭ꯔꯤꯠꯃꯦꯟꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯝ ꯇꯣꯏꯅ ꯇꯧꯕ ꯀꯦꯁ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯣꯄꯔꯦꯁꯟꯗ ERCP ꯍꯥꯏꯅ GIꯒꯤ ꯑꯣꯄꯔꯦꯁꯟ ꯑꯃ ꯂꯩ ꯁꯤꯒꯤ ꯄ꯭ꯔꯣꯁꯤꯖꯔꯁꯦ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯂꯣꯏꯅ ꯑꯌꯥꯝꯕ ꯃꯐꯝ ꯑꯌꯥꯝꯕꯅ ꯇꯧꯗꯦ ꯑꯣꯡꯂꯤ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯑꯌꯥꯝꯕ ꯇꯧꯏ ꯁꯤꯒꯤ ꯄ꯭ꯔꯣꯁꯤꯖꯔꯁꯦ ERCP ꯍꯥꯏꯕ ꯄ꯭ꯔꯣꯁꯤꯖꯔꯁꯦ ꯑꯦꯁꯤꯌꯟ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯕꯦꯗꯁꯦ ꯇꯣꯇꯦꯜ 40 ꯕꯦꯗꯅꯦ ꯂꯩꯔꯤꯁꯦꯀꯣ
ICU adagi ngasagi ISD ke loinabak yauraga general ward ke loi yauraga patient che 14 amukta one time da ko aduna private ki facility tadi ngasagi Asian hospital se mokhogi ngasagi akhoi liver gi ke shokwa akhoi keno aitare ko e over fiber to meam se akhoi Manipur da notice about moina hai ko adum number 1 hai si gi se aduna liver gi cirrhosis ko ma akhoi Manipur yam su common oidana ko liver cirrhosis ada e over fiber yam to oidana ko aduna Manipur da maina cases yamna leiragadi matam chana Asian hospital da pukat piro aduga Asian hospital gi advanced technology adagi makhogi expert doctors mayam si ka tana biraga adum sida dum treatment adum toksi ko ngasagi sigi Asian hospital sigi ngasagi aina su patient ani gi testimonial ani luxury dum ani mag liver gi cirrhosis ngaktani ko aduna 3 days moi ICU da leira du lor kanda loina treatment si tor kan hojik si discharge to do re ko aduna 80% mukti makhoi je kaitare timely hospitalized to biragadi liver cirrhosis adum 80% di chances yamna wangna adum kan mangame hai tare ko aduna liver cirrhosis leibi ba ichilenau sing ichi channel sing mayam leiraga di ko sigi Asian hospital sidam tang pukat piro aduga expert doctor mayam sing singa tanaraga adum thawai kan mangambri yengsi aduga mayam saba thakda section biu aduga ngasagi yu mathak pasi thakano haibu du makti yaroi adui taraga su isagi limit khangna thakpiu masi liver cirrhosis as yu thakpodagi ke loi tholak bangak tani ko aduna isagi thawai se yamna precious oibani aduna yamna section na leibiu hai tare ko aduna kana da pochei myam chasan bi da thakjan bi na to bigino take care oina leibiu aduna healthy lifestyle ma adopt to no hona minasi adoi gi tasengna I hospital la sumaina ga laga patient ko unaraga to buse tasengna ingon su nungai jete harauk te yamba kaitare nuai blong atan namjaning mani adubu Asian hospital gumba advanced oiba technology oiba expert oiba mayam se aina su mayam da sigi facility mayam se Manipur da su inak nak na Imphal gi Kwakeithel Bazar da lairi ha bu aina sum ucharak pai wani adubu hospital la lakpiri ba patient mayam sing naraga pharaga loina bu hanbi ko matung da mu pukat pirakanu ko hospital jil la yare ke visit lakpi kanu healthy oina dum leibiu ko adune hai jaga do adu ai blog solution jarage thank you so much yang bi damakta adu matung da so ya topa mayam namjarake nungai ba ado ngasi gidi bye bye